ꯃꯤꯌꯥꯝꯒꯤ ꯆꯥꯛ ꯊꯨꯡ ꯃꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛ ꯊꯨꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤꯗꯃꯛ FIR ꯄꯥꯟꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯗ ꯀꯤꯒꯗꯕ MLA ꯅꯠꯇꯦ ꯍꯥꯏꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯒꯤ MLA ꯁꯌꯤꯗ ꯅꯨꯔꯨꯜ ꯍꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ CAF-NPDꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯁꯤ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ MLAꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ CAF-NPDꯒꯤ ꯂꯩꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯃꯠꯅꯕ ꯍꯣꯠꯅꯕꯗ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯗꯨ ꯇꯥꯜꯂꯨꯕꯒꯤꯗꯃꯛ ꯃꯍꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ꯫ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯗ ꯀꯨꯝꯖꯥ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯃꯁꯨꯡ ꯑꯣꯛꯇꯣꯕꯔꯗ ꯆꯦꯡ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯑꯃꯗ ꯑꯦꯁꯤ ꯑꯁꯤꯒꯤ MLAꯗ ꯂꯥꯛꯇ꯭ꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯋꯥꯀꯠꯂꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯉꯛꯄ ꯄꯣꯛꯏ꯫ ꯃꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯨꯂꯤꯁ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯍꯟꯕꯗ ꯆꯦꯡ ꯐꯪꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯄꯤꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯊꯥ 2 ꯑꯁꯤꯒꯤ ꯆꯦꯡ ꯌꯦꯟꯊꯣꯛꯈꯤꯕꯒꯤ ꯌꯨꯇꯤꯂꯥꯏꯖꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯊꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯦꯁꯤ ꯑꯁꯤꯗ ꯊꯥ 2ꯒꯤ ꯆꯦꯡ ꯐꯪꯗꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯁꯤ ꯑꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡꯅꯤ ꯍꯥꯏꯗꯨꯅ ꯁꯃꯨꯔꯧꯗꯒꯤ MLA ꯃꯁꯥꯃꯛ ꯌꯥꯎꯅ FPS ꯑꯦꯖꯦꯟꯠꯁꯤꯡꯒ ꯄꯨꯟꯅ ꯆꯤꯡꯈꯤꯕ ꯆꯦꯡ ꯑꯗꯨꯁꯨ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯅ ꯆꯦꯡ ꯆꯤꯡꯕꯤꯌꯨ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯀꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯡꯈꯤꯕꯅꯤ꯫ FIR ꯄꯥꯜꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛ ꯃꯁꯥꯗ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯊꯝꯂꯒ ꯗꯥꯏꯔꯦꯛꯇꯔꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯄꯥꯡꯊꯣꯛꯂꯝꯗꯥꯏ ꯄꯨꯡ ꯈꯔ ꯋꯥꯠꯂꯤꯉꯩꯗ CAF-NPD ꯃꯤꯅꯤꯁꯇꯔꯒ ꯅꯛꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄꯗꯒꯤ ꯊꯦꯡꯅꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ CAF-NPD ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯀꯨꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ꯫ CAF-NPDꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯊꯥ 3 ꯃꯍꯥꯛꯀꯤ ꯀꯣꯜ ꯄꯥꯏꯗꯕ DSO ꯏꯝꯐꯥꯜ ꯏꯁꯠꯅ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯕ ꯑꯁꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ MLAꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯊꯥ 3 ꯆꯨꯞꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯍꯥꯛ ꯑꯁꯤꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝꯊꯣꯛꯄ ꯍꯛ ꯐꯪꯅꯕ MLA ꯑꯃꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄ ꯉꯥꯏꯗ꯭ꯔꯤꯉꯩꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯍꯟꯅꯤꯡꯏ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯁꯤꯟꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ थूब सेप्टेम्बर तारीख 3 फौबी मनुंग हजिक रिजेक्ट लाइव डबलिंग चले हाइरिबा नत्रगना राशन कार्ड सबमिटेड तौदे हाइरिबा नचिंगसिंग असे अइना मतांग असोइद वहंग अमका हंगनिंगी कार्ड मखैसिदे लोइना लौसन बिखरे सबमिट तौखरेबा DSO दा अदुगा DSO ना ऑफिस ता थबुक सुदबिदा कार्ड मखैसि इम्फाल ईस्ट की DSO की ऑफिस ता पुरमपा DC कॉम्प्लेक्स मनुंग लेरिबा सिदा थमदबिदा आउटसोर्स तौई प्राइवेट पार्टी दा आउटसोर्स तौई हाया वेरिफिकेशन की सिना करम ग्राउंड दनो आउटसोर्स तौरगदी मदु इलीगल ना लीगल ओइद्रे वैलिड ओइद्रे इनवैलिड ओइरे अना कार्ड सबमिटेड तौरक्ते जे माना कार्ड से पुरगा प्राइवेट पार्टी अमदा आउटसोर्स तौकिबगी गवर्नमेंट ऑफ मणिपुर की कंसर्न डिपार्टमेंट सिगी करम कांद ऑर्डर थोकिबा लई करम कांद नोटिस थोकिबा लई करम ऑर्डर और प्रोविजन की मखा दा प्राइवेट पार्टी दा आउटसोर्स तौरगा वेरिफिकेशन तौहलिबनो हाइबो हंगदने अदुइबा तारगदी CAF-NPD डिपार्टमेंट की हायर अथॉरिटी लोइना कंसर्न मिनिस्टर न मीटिंग चंगगा हाइरिबा DSO अमदी लैरिबा ऑफिशियल सिंग असिदा कोई एक्शन लौफम थोक्तब्रा